ꯄꯨꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯊꯥꯒꯠꯂꯤꯈꯩ ꯍꯔꯥꯎꯕꯤ ꯄꯪꯇꯛ ꯇꯧꯕꯤ ꯃꯃꯧ ꯑꯗꯨ ꯂꯣꯏꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯕꯅꯤ ꯅꯣꯡꯃꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨꯁꯨ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯀꯣꯏꯕꯗꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄ ꯇꯧꯔꯝꯃꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯂꯝꯇꯨꯗꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄꯗꯨ ꯐꯥꯎꯕ ꯂꯣꯏꯔꯕꯗ ꯃꯃꯧ ꯏꯕꯦꯝꯃꯗꯨꯗꯤ ꯌꯥꯍꯧꯔꯛꯇꯕꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯃꯧꯋꯥ ꯃꯧꯋꯥ ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯀꯔꯤ ꯃꯧꯅꯣꯅꯦ ꯁꯤꯕꯣ ꯌꯥꯍꯧꯅ ꯑꯁꯨꯛ ꯊꯦꯡꯂꯤꯕ ꯊꯕꯛꯅ ꯍꯩꯖꯗ꯭ꯔꯤꯕ ꯃꯁꯤꯗ ꯆꯥꯕꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯃꯤꯠ ꯇꯣꯡꯕꯇꯅꯤ ꯈꯟ ꯈꯟꯗꯅ ꯃꯁꯤꯗ ꯆꯥꯔꯤꯕ ꯍꯥꯏ ꯃꯧꯋꯥ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯂꯣꯝꯂꯦꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤ ꯇꯧꯔꯣ ꯂꯥꯎꯅꯦ ꯀꯦꯕꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯁꯤꯟꯅꯗ ꯇꯨꯝꯂꯝꯕꯗꯨ ꯃꯅꯦꯝꯅ ꯂꯥꯎ ꯈꯣꯡꯕꯗꯒꯤ ꯃꯈꯣꯜꯗꯨ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯐꯥꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯄꯥꯜꯗ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯏꯃꯥꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯏꯃꯧꯁꯦ ꯍꯧꯒꯠꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁꯠ ꯁꯠ ꯇꯧꯕꯤꯔꯛꯄ ꯌꯥꯕꯗꯣ ꯑꯗꯨꯗꯤ ꯇꯧꯗ ꯃꯁꯤꯗꯩꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯇꯥꯅꯕ ꯁꯤꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯁ 이모 이베마 나삼나 나두다 하나 웅탁 분시도 코이리바 나삼두가 노이나 타독보다디 까나기 시다 상비 행사비도 말레 이모기 삽트라도 떠우가다버기 사루 이마 ngamdrasu ngamdana adumak tawzarage kasayna ko damay tawba yabaduda masida mu law khongdana lekai ko mai oheliba natro pharoi tori masigi hanubisi hairaga kebidu phet haidoklaga imungda khongthangdo sahum naina gamgam thangduna sangkhirami mamau sangkhrabada thambal sana wai sangbagi soramu hondoklaga hai asibu karai de kinataina ibu sowa isine puraktana yumsida mau oirarino khangdrene irang sahumna kalib aise mathaki halni mawa ma puroiba pokliba manemni kaina kini kaina sithaoina satpagi waga leiteba manem aingonda bu onsillaga thauda bu ngam ngami ngamida ko hojik matamgi agang singse haina masinda murum sonduna thambal sanado ngamboi ngamdaboi imung manungi thabak pumba mana loina tawrami mana sumang wai taidu leiringaida masanupa halpibo sawbado ayuki sajel oina sathok luraga hanjilakpada mamana wai taidu leirambaduda ingangangna imana wai tairamnisina namong nupina kai jakraba khangde masamanai pha kai hawatlamlaga ne amu isau langlaga sangkhrabani nangi nupi sibo kadagi suket indokta basibo nate masibo mapal thokpa yadabagi laina amaga leibro tokbai khoi masidi Omadi kray kai thigan mani ada imana wa kan bhairak labdi haidana ki dana tholak jiboiri mana ba hairaga thamba sanado thajaba ngamda mangduna wakhalda thadi thaja khijeda mana ngasai da tawramba phibam duga khanna dumak luradu pairaga manglaga leibaduda masanu pana mamagi masadu nomduna oima imabu kari mu khalin nongalakpada ngairi imagi maimut pido amu hauraba hey thorai masa kaidagi nangnadi natu sono thungbi ma usilaktana budi lawsingna loina manghalabani aduga mai mutpi ka kaidana mamagi wadu tabada nokni dumak tawrami adubu wakaldadi mana nangang saido namong nupi sono thungbi duna taradi sabi gi harakani khangri adumakpu itap tapna mamagi paukhum oina ima namong sikra pangjabani mana ahen buwa hairaklasu pangbagi ne haina khandokpiyo mana buibo aidi nangi nupisia pangba mande mirol thungda babu maline ima nangbu namong nupisi mukta butari ne taning ta sinu kaino aseng ba haiba ye ima nang sidiba apangba midi pangeri sawidana aduna moidi them dana thagat dana sizina jadi yade dana adugi haibani da ima bahap tare horindagi hek taurage aduni ma khara namusi thagat chalo hoine ima hekta haurage asi haina mama masadu wari sadingaida imungdagi kebina khonjel kalapna ho tarabo mapana gaidorige amta sangoba thambal sana mamau nupi gi ayakpa khonjel du tabada
ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨ ꯀꯧꯔꯦ ꯃꯈꯣꯜ ꯑꯌꯥꯛꯄꯁꯦ ꯐꯥꯛꯇꯣꯛꯇꯅ ꯑꯁꯤꯕꯨ ꯅꯪꯅ ꯏꯀꯥꯏ ꯊꯤꯕꯒꯤꯅꯦꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯏꯕꯣꯆꯧꯕ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯊꯔꯒ ꯃꯃꯥꯗ ꯊꯦꯝꯖꯤꯟꯕꯣꯏ ꯀꯔꯤꯕꯣꯏ ꯏꯀꯥꯏ ꯊꯤꯖꯤꯜꯂꯁꯨ ꯃꯈꯣꯜꯁꯤꯗꯤ ꯃꯁꯥꯒꯤꯗꯨꯝ ꯈꯔ ꯌꯥꯛꯄꯅꯤ ꯍꯣ ꯇꯥꯔꯕꯣ ꯇꯥꯔꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯃꯤꯁꯤ ꯅꯨꯄꯥꯁꯤꯕꯣ ꯁꯣ ꯆꯪꯍꯧꯗ꯭ꯔꯗꯤꯅꯦ ꯅꯪꯅꯦ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯐꯨꯕꯤꯕ ꯇꯥꯔꯦ ꯐꯨꯔꯣꯏꯗ ꯑꯝꯇ ꯆꯪꯈꯤꯒꯦ ꯁꯣ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯗꯨꯅꯤꯍꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯇꯧꯃꯛꯅꯦ ꯏꯃꯧꯁꯤꯒꯤ ꯐꯤꯕꯝꯅꯦ ꯀꯨꯝꯍꯩꯕꯨ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯋꯥꯕꯒ ꯑꯝꯇ ꯍꯦꯛ ꯆꯪꯗ ꯅꯣꯛꯇꯨꯝ ꯅꯣꯛꯂꯒ ꯂꯝꯗꯨ ꯃꯈꯥ ꯇꯥꯅ ꯇꯩꯍꯧꯔꯝꯃꯤ ꯏꯃꯨꯡꯗꯅ ꯀꯦꯕꯤꯗꯨ ꯃꯥꯅ ꯀꯧꯕꯒ ꯃꯄꯨꯔꯣꯏꯕꯗꯨ ꯐꯠ ꯆꯪꯂꯛꯇꯦ ꯍꯥꯏꯗꯅ ꯁꯧ ꯂꯥꯎꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯩꯅꯣ ꯈꯪꯗꯦꯕ ꯃꯃꯥꯁꯤꯒ ꯖꯨꯖꯥ ꯃꯁꯤꯅꯕ ꯑꯩꯁꯦ ꯁꯨꯅꯤꯡꯗꯦ ꯏꯁꯧ ꯀꯜꯂꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯖꯤꯜꯂꯝꯗꯧꯔꯤꯕꯅꯤ ꯐꯔꯣꯏꯗꯧꯔꯤꯕ ꯍꯅꯨꯕꯤꯅꯦꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯆꯛꯂꯩꯁꯤꯃꯛꯇꯗ ꯏꯁꯧꯁꯤ ꯑꯃꯨꯛ ꯂꯥꯡꯉꯦꯕ ꯏꯁꯧ ꯑꯣꯏꯗꯤ ꯀꯩꯅꯣꯕ ꯑꯩꯅ ꯀꯩ ꯍꯥꯏꯒꯦꯕ ꯑꯩꯅ ꯀꯧꯕꯒ ꯁꯠ ꯆꯪꯉꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯃꯥꯗꯨꯒ ꯀꯩ ꯍꯥꯏꯅꯩꯅꯣꯕ ꯖꯨꯖꯥ ꯇꯧꯅꯩꯗꯣ ꯍꯥꯏꯌꯨ ꯀꯩꯁꯨ ꯍꯥꯏꯅꯗꯦꯕ ꯍꯥꯏꯅꯔꯝꯃꯔꯣꯏ ꯑꯩꯒꯤ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯅꯦ ꯈꯪꯉꯕꯅꯤ ꯑꯩꯅ ꯅꯠꯇꯦꯕ ꯃꯁꯤꯗ ꯅꯪꯅ ꯈꯪꯍꯟꯈꯤꯕꯁꯤꯅ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕ ꯏꯃꯥ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯀꯣ ꯃꯅꯨꯡꯗ ꯅꯪꯅ ꯉꯝꯂꯕꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯉꯝꯕ ꯁꯥꯒꯦ ꯍꯥꯏꯔꯝꯇꯗ ꯍꯦꯛꯇ ꯅꯪꯅ ꯀꯩꯒꯤꯅꯣꯕ ꯅꯨꯄꯥ ꯅꯣꯏꯅ ꯉꯝꯕ ꯁꯥꯅꯤꯡꯉꯤꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯉꯝꯕꯁꯦ ꯀꯩ ꯀꯥꯏꯒꯦꯕ ꯀꯥꯏ ꯌꯥꯝ ꯀꯥꯏ ꯃꯤꯅ ꯑꯩꯕꯨ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯗꯅ ꯅꯣꯛꯅꯗꯧꯔꯤꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯅ ꯑꯩꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯅ ꯅꯣꯛꯅꯕꯗꯨꯔꯣ ꯇꯥꯅꯤꯡꯉꯤꯁꯤ ꯑꯝꯇ ꯈꯨꯝꯃꯣꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅꯕꯨ ꯍꯌꯦꯡꯈꯩꯗꯤ ꯃꯅꯨꯡꯗ ꯅꯪꯅ ꯉꯝꯕ ꯃꯥꯜꯂꯁꯨ ꯃꯤꯃꯥꯡꯗꯗꯤ ꯑꯩꯅ ꯉꯝꯕ ꯁꯥꯒꯦ ꯑꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯉꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯤꯁꯨꯅꯤ ꯍꯌꯦꯡꯁꯨꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯍꯥꯏꯁꯦ ꯈꯪꯉꯕ ꯍꯣꯏ ꯈꯪꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯕꯤꯁꯨ ꯈꯣꯟ ꯈꯔ ꯀꯠꯂꯩ ꯍꯥꯏꯅ ꯁꯥꯎꯔꯒ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯏꯕꯣꯆꯧꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯗꯨꯅ ꯑꯩ ꯂꯥꯟꯖꯔꯦ ꯁꯤ ꯍꯥꯏꯔꯣꯏ ꯀꯟꯅ ꯍꯥꯏꯔꯣꯏ ꯇꯞꯅ ꯍꯥꯏꯔꯒꯦ ꯑꯩꯅ ꯋꯥ ꯀꯟꯅ ꯍꯥꯏꯅꯨꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯅ ꯁꯨꯝ ꯀꯟꯅ ꯉꯥꯡꯕ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯍꯣꯏ ꯁꯥꯎꯔꯅꯨ ꯑꯩ ꯂꯥꯟꯖꯔꯦ ꯀꯟꯅ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯆꯥꯏꯊꯔꯨ ꯑꯗꯨꯒ ꯆꯥꯛ ꯊꯥꯒꯠꯂꯨ ꯑꯩ ꯊꯕꯛ ꯆꯠꯀꯦꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯧꯖꯤꯛꯇ ꯃꯅꯨꯡꯗ ꯅꯪꯅ ꯉꯝꯂꯁꯨ ꯃꯄꯥꯟꯗꯗꯤ ꯑꯩꯅ ꯉꯝꯕ ꯁꯥꯒꯦꯅ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯉꯣꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯁ ꯇꯜꯂꯦꯕ ꯏꯃꯥꯅ ꯃꯔꯥꯏ ꯊꯣꯡꯖꯔꯅꯤ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛ ꯁꯤꯡꯖꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡꯗ ꯊꯣꯡꯂꯕꯗꯤ ꯅꯪꯕꯨ ꯃꯤꯅ ꯃꯧ ꯁꯨꯅꯤꯡꯗꯕꯤꯅꯦꯅ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅꯈ꯭ꯔꯅꯦꯕ ꯅꯪꯕꯨ ꯃꯤꯅ ꯃꯧ ꯁꯨꯅꯤꯡꯗꯕꯤꯅ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯕ꯭ꯔꯣ ꯑꯗꯨꯝꯅꯒ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯗꯨꯗꯤ ꯆꯠꯂꯣ ꯆꯥꯏꯊꯔꯨꯔꯣ ꯆꯥꯛ ꯏꯁꯤꯡꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯣꯏ ꯑꯩ ꯊꯨꯅ ꯍꯦꯛꯇ ꯆꯥꯏꯊꯔꯒ ꯂꯣꯏꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯍꯥꯊꯨ ꯆꯥꯏꯊꯅꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯏꯕꯣꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯐꯤꯡ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯨꯄꯤ ꯑꯄꯪꯕ ꯂꯧꯕꯁꯤꯁꯨ ꯇꯞꯅꯗꯤ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯁꯤꯡꯗꯕꯅꯤ ꯂꯩꯀꯥꯏꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯁꯤꯟꯕꯅ ꯀꯟꯕꯅꯤ ꯑꯩꯗꯤ ꯇꯧꯅ ꯋꯥꯗꯧꯔꯤꯗ ꯍꯥꯏꯅ ꯏꯕꯣꯆꯧꯕꯗꯨ ꯃꯆꯤꯟꯅ ꯉꯥꯏꯍꯥꯛ ꯁꯣꯜꯂꯝꯂꯒ ꯃꯥꯁꯨ ꯀꯔꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯃꯊꯧ ꯈꯔ ꯇꯧꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯦꯕꯤ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯧꯒꯠꯇꯕꯤ ꯂꯩꯕꯗꯨꯗ ꯃꯣꯏꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯗꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯀꯦꯕꯤꯅ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯁꯨꯃꯥꯡꯗꯨꯗ ꯂꯥꯏꯗꯨ ꯀꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯗꯨꯗꯤ ꯃꯊꯕꯥꯛ ꯐꯨꯗꯦꯗ ꯈꯥꯛꯅ ꯁꯥꯎꯅ ꯌꯦꯡꯉꯣꯕ ꯃꯤꯒꯤꯅ ꯉꯟꯅ ꯍꯧꯒꯠꯇꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯟꯅ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯂꯒ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯁꯣꯅꯄꯨꯡꯗ ꯃꯩꯔꯥꯒ ꯂꯥꯡꯂꯤꯕꯁꯤ ꯌꯦꯡꯕꯗꯅꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯤꯌꯥ ꯀꯥꯗꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯁꯤꯅꯕꯨ ꯃꯌꯨꯝ ꯄꯥꯅꯤꯗꯣ ꯍꯥꯏꯗꯅ ꯄꯥꯜꯂꯛꯂꯤꯕꯁꯤꯁꯨ ꯑꯉꯛꯄꯅꯤ ꯁꯩꯇ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯣꯆꯥꯅ ꯏꯆꯝ ꯆꯝꯅ ꯏꯃꯥ ꯉꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤꯗꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯣꯏꯅ ꯇꯧꯖꯔꯤꯗꯨꯗꯤ ꯉꯁꯤꯈꯛ ꯏꯃꯥꯅ ꯑꯁꯤꯈꯛ ꯇꯧꯕꯒꯤꯕꯨ ꯏꯁꯧ ꯗꯨꯛ ꯂꯥꯡꯗ ꯂꯣꯏꯔꯦꯍꯦ ꯀꯔꯤꯌꯥ ꯑꯁꯤꯈꯛ ꯇꯧꯕꯒꯤꯕꯨ ꯏꯁꯧ ꯂꯥꯡꯉꯤ ꯀꯥꯏꯅ ꯃꯥꯅ ꯂꯥꯛꯏꯁꯤꯕꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯣꯡꯒ꯭ꯔꯥꯏ ꯁꯠꯂꯒ ꯆꯥꯒꯦ ꯍꯥꯏꯅꯕꯨ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ
ꯅꯃꯧꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯗꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯣꯕ ꯃꯥꯅ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯞꯇꯥ ꯐꯥꯗꯦ ꯀꯣꯛꯁꯤ ꯆꯤꯛꯂꯦꯒ ꯑꯗꯨ ꯇꯧꯔꯦꯒ ꯄꯨꯛ ꯅꯥꯔꯦꯒ ꯅꯨꯡꯉꯥꯏ ꯀꯧꯕꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯅꯥꯁꯤꯟꯅꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯅꯥꯔꯤꯕ꯭ꯔꯥꯏꯕ ꯊꯣꯛꯄ ꯃꯤꯕꯨ ꯀꯅꯥ ꯅꯥꯅꯤꯡꯗꯧꯔꯤꯒꯦꯕ ꯍꯦ ꯀꯅꯥꯅ ꯈꯪꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯗꯤ ꯑꯣ ꯏꯃꯥꯅ ꯊꯥꯏꯅ ꯑꯕꯣꯛꯇ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯅꯃꯧꯅ ꯑꯃꯨꯛ ꯇꯧꯔꯝꯅꯤ ꯁꯤꯅꯤꯅꯦ ꯀꯌꯥꯇꯪ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯇꯨꯅ ꯃꯤꯁꯪ ꯆꯪꯉꯣꯅ 인sinꯕ꯭ꯔꯥ ꯃꯁꯦ 인sinꯕ꯭ꯔꯣ 이라 이마동나 빠브도 구석비는 쌉드는 인sin부들이 떠오드리는 몽세 마시 예군이 마시 미는 따라가 아이고 가이노 하이나 기도리 마시고 낭네 낭 나또 실락보다 가이리 미상장아 아다나 낭 오시리 양와리분이다 타이나 이코이 빠브나 떠록빠가 하이로디 이코이 빠브고이디 이마는 실라가 아보 이쁘다가 온신나라가 양 칸다리더니 아시리 그쇼 미상장바 가우데다 사키 ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕꯗ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯠ ꯇꯧꯗꯨꯅ ꯍꯣ ꯆꯪ ꯅꯇꯨꯒꯤ ꯃꯤꯁꯪꯗꯣ ꯆꯪ ꯑꯄꯣꯛꯄꯤꯅ ꯃꯥ ꯑꯩꯕꯨꯗꯤ ꯇꯛꯈꯥꯏꯈꯩ ꯁꯨꯍꯜꯂꯁꯨ ꯅꯇꯨꯅꯕꯨ ꯅꯨꯡꯉꯥꯏ ꯂꯩꯔꯕꯗꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅꯕꯨ ꯄꯦꯟꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯥꯅꯦ ꯇꯛꯈꯥꯏꯈꯩ ꯁꯨꯒꯦꯍꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯏꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯒꯤ ꯁꯥꯎꯖꯤꯟꯅꯕꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯊꯕꯛ ꯈꯤꯇꯪ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯊꯕꯛ ꯀꯌꯥꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯗꯅ ꯍꯦ ꯃꯍꯥꯄꯥꯄꯤ ꯅꯃꯥ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯕ ꯌꯥꯕ ꯁꯨꯔꯛꯂꯕꯅꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯗꯕ ꯌꯦꯡꯉꯣ ꯃꯈꯥ ꯊꯪꯕꯒꯤ ꯅꯟꯗꯣꯟ ꯍꯣꯏꯒꯤꯁꯤꯗꯤ ꯃꯃꯧ ꯑꯐꯕ ꯐꯪꯗꯅ ꯅꯍꯥ ꯑꯣꯏꯅ ꯄꯣꯊꯥꯔꯤꯁꯤ ꯎꯗ꯭ꯔꯣ ꯃꯤꯒꯤ ꯃꯧꯗꯤ ꯀꯌꯥꯗꯤ ꯐꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯤꯁꯤ ꯑꯣ ꯏꯃꯥꯅ ꯑꯩꯁꯦ ꯏꯇꯩꯃ ꯀꯦꯕꯤꯕꯨꯔꯣ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯁꯤꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯤꯠꯁꯤꯁꯨ ꯌꯥꯔꯤ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯅ ꯃꯣꯆꯥꯗꯨ ꯍꯪꯒꯠꯇꯈꯩ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯁꯨꯛꯇꯣꯛꯂꯒ ꯁꯥꯎꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨꯅ ꯍꯣꯏ ꯏꯃꯥꯅ 이따이마 개비나 타보 인강 따위 해봐도 따보다 나사디 시리다 녹닝마다 미나 타박 페이 하이라가 낭나 녹닝리바도 나 까리기노 나때 나도 수닝다 비시야 깐카나바 따위 바이두로 아스 이마나 강다보더니 현트리 녹닝마 모이기 타보 인강 마이함도디 가사인도나 미하고 중가이다 너이 따오라가 마마우돈 따고 사라가 이마나가 타즈든 이마 미나 따오보다 하이페타마 우라가 왕하우도 따위노 소이든 소포 소이리고 ꯑꯁꯤ ꯍꯥꯏꯅ ꯃꯣꯆꯥꯗꯨ ꯑꯃꯨꯛ ꯐꯥꯛ ꯅꯧꯊꯣꯔꯛꯂꯝꯃꯤ ꯁꯥꯈꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯏꯀꯥꯏꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯅ ꯎꯕꯗꯗꯤ ꯀꯦꯕꯤꯅ ꯐꯖꯅ ꯂꯥꯏꯗꯨ ꯀꯠꯄꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯎꯅꯤꯕ ꯏꯃꯥꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗ ꯍꯦꯛ ꯈꯟꯗꯅꯅꯤ ꯎꯗꯧꯔꯤꯁꯦ ꯑꯗꯨꯒ ꯏꯟꯗꯣꯟ ꯍꯣꯏꯅ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯌꯥꯝꯁꯤꯗꯤ ꯍꯦꯛ ꯎꯁꯤꯟꯅꯔꯨ ꯃꯃꯧꯁꯤꯅ ꯅꯣꯡꯃꯈꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯇꯥꯔꯗꯤ ꯀꯩꯅꯣꯕ ꯃꯥꯅ ꯈꯟꯗꯧꯔꯤꯁꯦ ꯃꯥꯁꯨ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯤ ꯃꯥꯕꯨ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯣ ꯅꯆꯥ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯣ ꯐꯔꯦ ꯏꯃꯥꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯔꯣꯏꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯇꯥꯎꯗꯣꯛꯂꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯅꯦ ꯏꯃꯥꯅ ꯂꯣꯏꯔꯦ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯆꯤꯟꯕꯗꯣ ꯍꯦꯟꯅ ꯃꯁꯥꯗꯣ ꯑꯅꯝꯃꯍꯥ ꯁꯨꯔꯅꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯒ ꯉꯥꯏꯍꯥꯛ ꯌꯥꯏꯔꯨ ꯂꯥꯎꯑꯣꯌꯨ ꯃꯁꯥꯗꯣ ꯇꯦꯛꯈꯠꯅꯅꯕ ꯍꯣꯏ ꯍꯧꯗꯣꯛꯈꯤꯒꯦ ꯆꯨꯝꯅ ꯅꯨꯡꯁꯥꯁꯤ ꯌꯥꯏꯌꯨ ꯍꯥꯏꯔꯒ ꯂꯣꯏꯕꯁꯦ ꯀꯣꯁꯤ ꯑꯃ ꯀꯣꯠꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯀꯣꯠꯁꯤꯜꯂꯦꯕ ꯑꯁꯤ ꯍꯥꯏꯅ ꯃꯣꯆꯥꯗꯨ ꯏꯃꯨꯡꯗ ꯃꯇꯨ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤꯁꯨ ꯅꯨꯃꯤꯠꯅ ꯍꯥꯏꯒꯠꯂꯛꯄꯉꯩ ꯁꯥꯗꯣꯔꯛꯄꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯁꯝꯁꯥꯗ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯏꯊꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡꯒ ꯊꯥꯒꯠꯈꯤꯔꯝꯃꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯕꯦꯟꯅꯤꯁꯨ ꯃꯅꯦꯝꯅ ꯂꯣꯏꯅ ꯇꯧꯈꯤꯕꯗꯨ ꯃꯥ ꯃꯁꯥ ꯃꯇꯣꯝꯇꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯆꯥꯛ ꯏꯁꯤꯡꯗꯨ ꯈꯖꯤꯛꯇ ꯁꯤꯛꯇꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯕꯗꯨꯗ ꯃꯀꯨꯅ ꯍꯩ ꯕꯦꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ ꯍꯥꯎꯏꯗ ꯕꯥꯕꯥ ꯍꯥꯎꯔꯕꯗꯤ ꯆꯥꯛꯇꯨ ꯒꯤꯠ ꯅꯝꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯁꯤꯛꯂꯤ ꯃꯥꯔꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯕꯥꯕꯥ ꯅꯃꯧ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯆꯥꯛꯈꯨꯝ ꯆꯪꯂꯤꯅꯦ ꯇꯧꯔꯤꯕꯁꯤ ꯅꯆꯥ ꯅꯃꯧꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯃꯣꯏꯅ ꯆꯪꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯍꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯀꯔꯤ ꯆꯥꯅꯤꯡꯉꯦꯗꯅ ꯍꯪꯕꯤꯕ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯅꯅꯥꯏ ꯅꯨꯄꯤꯗꯤꯅꯦ ꯑꯄꯪꯕꯤꯅꯤ ꯀꯥꯎꯗꯅ ꯍꯪꯖꯍꯧꯗ꯭ꯔꯦ ꯕꯦꯝꯃ ꯅꯅꯦꯝꯒꯤ ꯆꯥꯡꯂꯧ ꯃꯊꯦꯜ ꯑꯁꯤꯕꯨ ꯍꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯁꯨꯅꯦ ꯀꯕꯛ ꯌꯣꯠꯁꯤꯜꯂꯨ ꯍꯌꯦꯡ ꯏꯃꯨꯡꯅ ꯆꯪꯂꯀꯥꯟꯗ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯍꯦꯛ ꯊꯣꯡꯖꯔꯣ
ꯃꯁꯤꯗꯤꯕ ꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯗꯦꯕ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯗꯣꯏꯒꯤꯗ ꯂꯥꯛꯅꯅꯤꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦꯅꯦ ꯏꯃꯥ ꯕꯥꯕꯥ ꯌꯦꯠꯅꯕꯤꯔꯅꯨ ꯏꯃꯥꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯗꯨꯗ ꯅꯃꯧ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ ꯏꯟꯁꯥꯡꯗꯤ ꯌꯥꯝꯅ ꯍꯥꯎꯏꯗ ꯍꯥꯏꯅ ꯏꯕꯦꯅꯤꯗꯨ ꯆꯥꯅꯤꯡꯂꯤꯔ ꯆꯥꯅꯤꯡꯗ꯭ꯔꯤꯔ ꯈꯪꯗꯦ ꯍꯦꯛꯇ ꯒꯤꯠ ꯅꯝꯂꯒ ꯆꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯦꯕꯤꯗꯨ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯇꯩ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯔꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯨꯠ ꯆꯣꯛ ꯍꯥꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯀꯦꯕꯤ ꯃꯄꯨꯔꯣꯏꯕꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯃꯈꯨꯠ ꯍꯥꯝꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯌꯥꯝ ꯆꯥꯔꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯈꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯀꯦꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯛꯄ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯆꯥꯔꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯂꯨꯈꯥꯛ ꯆꯒꯨꯝꯀꯥꯗꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕꯗꯨ ꯎꯔꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯍꯔꯥꯎꯅ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯏꯃꯧꯇꯅꯤ ꯍꯥꯏꯕ ꯇꯥꯕ ꯅꯈꯣꯏꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯀꯔꯤꯒꯩꯅ ꯉꯥꯡꯁꯛ ꯇꯧꯔꯨꯅꯤ ꯂꯩꯀꯥꯏ ꯈꯨꯜꯗꯁꯨ ꯏꯃꯧꯇꯅꯤ ꯍꯥꯏꯗꯅ ꯁꯣꯟꯗꯧꯔꯤꯕꯅꯤ ꯀꯦꯕꯤꯗꯤ ꯊꯥꯒꯠꯂꯒ ꯍꯔꯥꯎꯖꯕꯅꯤꯅ ꯃꯅꯦꯝꯅꯒꯗꯨꯝꯅ ꯊꯕꯛ ꯐꯩ ꯀꯥꯏꯅ ꯅꯨꯡꯁꯤꯅ ꯉꯥꯡꯁꯛ ꯇꯧꯔꯤꯕꯗꯨꯗ ꯍꯔꯥꯎꯗꯨꯅ ꯃꯥꯅ ꯈꯪꯅ ꯃꯁꯥꯅ ꯈꯪꯅ ꯊꯕꯛꯁꯤꯡꯗꯨ ꯁꯠ ꯍꯦꯛꯇ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨꯗꯤ ꯃꯅꯦꯝꯅꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯕ ꯅꯪꯗꯦ ꯀꯦꯕꯤꯗꯨ ꯃꯥꯅ ꯈꯪꯅ ꯂꯣꯏꯅ ꯍꯦꯛꯇ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯈꯝ ꯈꯝ ꯇꯧꯔꯝꯃꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯋꯥ ꯑꯃꯇ ꯍꯥꯏꯅꯕ ꯅꯪꯗꯦ ꯍꯦꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯤꯜꯂꯛꯄꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ harauna mamau ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯍꯩ ꯀꯩ ꯋꯥꯐꯝꯅꯣ ꯏꯔꯥ ꯅꯪꯅ ꯍꯥꯏꯕ ꯏꯃꯧꯁꯦ ꯈꯔ ꯄꯪꯕꯅꯤ ꯊꯥꯒꯠꯂꯕꯗꯤ ꯍꯔꯥꯎꯕꯅꯤ ꯊꯥꯒꯠꯂꯒ ꯊꯕꯛ ꯇꯧꯍꯜꯂꯣꯏꯗꯣ ꯃꯥꯗꯤ ꯑꯩꯅ ꯏꯃꯧꯗꯤ ꯁꯅꯥꯅꯤ 이모우더니 가이나 하이버시다 하라우더나 타바인강가세 아이나 하이나버가 낭데 마나 강네 헥다 사사사 낚실락바 자니미 아두부디 나무시 크레 뻥머니 아두나 이마나 딱비 담비버도 사이버기 마후다 템템드나 마부딩 하라우 할라버디 마나 로이나 이마나 따우두버가 암타 강드나 헥다 따롭다더니 호이시 나마 강리 아시 하이나 마마 마사도 ngayak nungain wari watay tawrami Nakalamaromdana ibenidu thalip lakpadagi masadu sonbaga thabain khanga mutta subano mangamjabada sakhidu matomtana hotnabada warabani adubu mamita masu uragani khanbada masadu wabaga amta hek khanglamde mana dumna waba khangdana tawribidu ubada thomadi pungak ngakpana hai mama nangbu natomte imung manung siwotnabasi wadabrane makoi mapa wabagidi waribani ahalna koisilakpaga khwang sisu ge laura potnida adongai khune thabak kitang henbada nahan makaidi isau langanba nangna handakti sungsau saujibasibu karigino ho handak marak nanai nupina thabak mayam surabasune isau langdribase kari oiramdo mange khangdabagini aina nangonda hanglibase ho imita isu urani khanbagi harawrin khanglabo Napunsigi pethau haiba ngamdrabana thamoidu taibang mami tamdriba thawai masasina kayada laina khudum sankraba khangjida makhoi mapa punsi supagi nungsiba ngamlaroi khalubani imausi adubu isu phanglani haiba wasi tabada khangde mapa aigi thamoisi khangbe hekpe thakre mama masini taibangi masat haidu nungsibadagi nungsiba isa aduga isa adagi isuna amukka hen nungsi haibado asumane makhoi mapa imita isa uba matamda mama aina kayada isa singbu nungsikiba adubu isu phanglani khanmasidana amukka hena isu adubu nungsibagum tawi asi haina hal anidu masu phanglani haibagi nungaiba ipakta awaba kongai kautoktuna punsigi haukraba wari kaya suningsingduna sidharaklaba punsida nauna mayol songlakpagum sagaidugi maira oidoriba masudugi nungaiba ipakta tauri asumna Madam Krahau Krabada, Gebido, Mapamlumdagi, Mapabungdu ngamje haina pausilaklabada, Bakat na mapuribado on silaka. Akoita, asumda, Pabungdo, Masaka na ngamjaba malik. Kasisi, ikoy ni amtasalaga hang lusidana. Ay di kang dabani na tabak laki ay dokre, ado nang imagara, tang nabagi abigara kayo ngayag sa lurodana. Hoy, ado, ay imada haydo batali, makoita na krahay bira mo dana. Parisi, ay hiram lagi.
ꯑꯁꯤꯌꯥꯏꯅꯤ ꯕꯣꯁꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩꯊꯦꯜ ꯀꯥꯅꯕ ꯍꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯄꯨꯜꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯏꯃꯥ ꯋꯥꯝ ꯇꯥꯏꯒꯦ ꯀꯩ ꯋꯥꯅꯣꯅꯦ ꯑꯁꯨꯝꯒꯤ ꯄꯥꯕꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯏꯁꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯍꯪꯕ ꯆꯠꯄꯤꯔꯨꯆꯣꯅꯦ ꯑꯗ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤꯅꯦ ꯏꯃꯥꯒ ꯉꯥꯏꯍꯥꯛꯇ ꯏꯁꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩꯊꯦꯜ ꯀꯥꯅꯅꯕ ꯍꯥꯏꯗꯅ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯁꯤꯜꯂꯨꯔꯤꯅꯤꯅꯦ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯆꯠꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯏꯃꯥ ꯍꯣꯏꯅ ꯌꯥꯔꯗꯤ ꯃꯈꯥ ꯊꯪꯕꯒꯤ ꯑꯕꯦꯒ ꯉꯥꯏꯍꯥꯛ ꯆꯠꯍꯜꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯅꯤ ꯍꯦꯛ ꯇꯧꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅꯤ ꯕꯣꯁꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯔꯕꯗ ꯀꯦꯕꯤꯗꯨ ꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯃꯄꯥꯕꯨꯡ ꯉꯝꯗꯕꯒꯤ ꯍꯪꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯀꯦꯕꯤꯗꯨ ꯃꯄꯥꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯄꯥꯕꯨꯡꯗꯨ ꯊꯣꯏꯅ ꯉꯝꯗꯕ ꯑꯣꯏꯔꯝꯗꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯃꯥꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯀꯩꯅꯣ ꯄꯥꯕ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯅ ꯀꯩꯒꯤꯅꯣ ꯂꯥꯛꯇꯕ ꯌꯥꯗꯦ ꯄꯥꯕ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯕꯗꯤ ꯍꯩ ꯅꯪꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯍꯥꯏꯖꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯅ ꯍꯥꯏꯖꯤꯜꯂꯤꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯄꯥꯕ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯀꯌꯥꯗ ꯄꯥꯈꯠꯅ ꯂꯥꯛꯏꯕ ꯑꯗꯨꯒ ꯍꯩ ꯑꯗꯨ ꯂꯥꯏ ꯅꯪꯅꯦ ꯃꯤꯅ ꯇꯝꯕꯗ ꯅꯅꯦꯝ ꯍꯣꯏꯅ ꯅꯪꯕꯨ ꯃꯤꯅꯥꯏꯗꯧꯅ ꯊꯝꯃꯦ ꯍꯥꯏꯔꯤꯅꯦ ꯑꯁ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯑꯩꯅ ꯁꯨꯒꯦꯅ ꯁꯨꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯔꯤꯜ ꯑꯗꯨꯛ ꯇꯟꯕ ꯅꯪꯅ ꯀꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕ ꯏꯃꯥꯅꯦ ꯊꯥꯖꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯅꯦꯝ ꯅꯀꯨꯅ ꯏꯆꯥꯗ ꯑꯣꯠꯄ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯦꯝꯇ ꯑꯣꯠꯇꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗꯨꯗꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯆꯩ ꯊꯥꯡꯗꯅꯒ ꯇꯧꯗꯦ ꯑꯁꯦꯡꯕ ꯍꯣꯏꯕ ꯑꯁꯦꯡꯕꯅꯤ ꯑꯁ ꯃꯣꯏꯅꯁꯨꯅꯦ ꯑꯩꯁꯦ ꯐꯩꯅ ꯊꯥꯒꯠꯄꯁꯤꯗꯤ ꯑꯗ ꯑꯩꯁꯨ ꯍꯔꯥꯎꯗꯅ ꯊꯕꯛꯁꯤ ꯍꯦꯛꯇ ꯃꯣꯏꯅ ꯍꯥꯏꯅꯕ ꯅꯪꯗ ꯑꯩꯅ ꯈꯪꯅ ꯁꯠ ꯂꯣꯏꯁꯟꯕꯅꯤ ꯑꯗꯗꯤ ꯑꯩꯁꯦ ꯐꯩꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯀꯥꯏꯗꯀꯥꯁꯦ ꯂꯣꯏꯔ ꯄꯣꯠ ꯏꯅꯦꯝꯕꯣꯛꯅ ꯁꯟꯗꯣꯛꯄꯗ ꯑꯩꯅ ꯈꯜꯂꯦꯗꯨꯅꯦꯕ ꯅꯔꯤꯜ ꯑꯗꯨꯛ ꯇꯟꯕ ꯅꯪꯅ ꯀꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯅꯣꯏꯗꯅ ꯑꯗꯨꯒꯗꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯥꯒꯠꯂꯒ ꯍꯔꯥꯎꯍꯟꯕꯤꯗꯣ ꯑꯣꯏꯔꯝꯂꯦꯗꯅ ꯅꯪ ꯁꯤꯗꯅꯦ ꯑꯣꯟꯊꯣꯛꯅ ꯄꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯒꯤꯠ ꯅꯝꯂꯒ ꯏꯜꯂꯝꯃꯤ ꯀꯦꯕꯤꯁꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯔꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯄꯪꯕꯤ ꯅꯪꯕꯨ ꯊꯥꯒꯠꯂꯤꯕꯗꯣ ꯊꯕꯛ ꯁꯨꯍꯟꯅꯅꯕꯅꯤꯅꯦ ꯊꯥꯒꯠꯂꯒ ꯅꯪꯗꯤ ꯍꯔꯥꯎꯔꯤ ꯈꯪꯗꯅ ꯊꯥꯒꯠꯁꯤꯟꯅꯔꯒ ꯊꯕꯛ ꯁꯨꯍꯜꯂꯤꯕꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏꯅꯦ ꯏꯃꯥ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯅꯃꯥ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗꯕꯨ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯅꯪꯁꯤꯅ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯑꯩꯅ ꯃꯤꯅ ꯊꯥꯒꯠꯂꯒ ꯍꯔꯥꯎꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅꯗꯤ ꯀꯌꯥꯗ ꯐꯅ ꯈꯜꯂꯨꯔꯤꯕ ꯃꯣꯏꯅ ꯐꯩ ꯏꯃꯧꯗꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯊꯥꯖꯗꯅ ꯃꯁꯤꯗ ꯊꯕꯛ ꯃꯈꯩꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯨꯔꯕꯅꯤ ꯑꯁ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯃꯣꯏꯅ ꯁꯥꯟꯅꯔꯝꯂꯤꯕ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯩ ꯅꯪꯅꯦ ꯄꯪꯕꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯊꯥꯒꯠꯂꯤꯈꯩ ꯍꯔꯥꯎꯗꯅ ꯅꯪꯅꯤꯅ ꯐꯥꯗꯣꯛꯄꯗꯣ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯍꯜꯗꯨ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯩꯖꯤꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯥꯖꯗꯅ ꯃꯅꯦꯝ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛꯅꯤꯡꯗ ꯌꯦꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯦꯕꯤꯅ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯅꯝ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯀꯩꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯍꯟꯖꯔꯛꯂꯦ ꯑꯩꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯤꯗ ꯄꯥꯅꯔꯒ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗ ꯄꯥꯅꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯇ ꯍꯦꯛ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯧ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯃꯄꯥꯝ ꯆꯠꯄꯅꯤꯅ ꯆꯠꯂꯨꯔꯒ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯕ ꯖꯥꯠꯅꯣꯅꯦ ꯃꯥꯅ ꯁꯨꯛ ꯁꯥꯎꯔꯤꯕꯁꯤꯅ ꯑꯁꯤ ꯈꯟꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯧꯅ ꯃꯄꯥꯝ ꯍꯦꯛ ꯆꯠꯂꯨꯕꯒ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯁꯧ ꯂꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯁꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯐꯥꯎꯕ ꯃꯃꯧ ꯏꯕꯦꯝꯃꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯊꯣꯛꯂꯛꯇꯕꯤ ꯂꯝꯁꯤꯠ ꯋꯥꯏꯁꯦꯡ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯕꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯩ ꯃꯧ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤꯅꯦ ꯅꯪꯕꯣ ꯂꯝꯗꯨꯒꯁꯤ ꯁꯤꯟꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯅꯦ ꯏꯄꯥꯝ ꯆꯠꯂꯨꯕꯒꯤ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯊꯕꯛ ꯈꯨꯗꯤꯡ ꯃꯧꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯦ
ꯑꯗꯣ ꯅꯪꯕꯨ ꯁꯨꯝꯅ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯁꯤꯗ ꯀꯣꯠ ꯅꯧꯗꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ ꯍꯣꯟꯅꯃꯧ ꯑꯩꯈꯣꯏꯗꯤꯅꯦ ꯀꯣꯠ ꯅꯧꯗ꯭ꯔꯕꯗꯤ ꯍꯥꯏꯕ ꯍꯩꯖꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ ꯀꯣꯛꯅ ꯀꯣꯛ ꯆꯤꯛꯄꯅꯤ ꯃꯈꯣꯜ ꯑꯌꯥꯛꯄꯁꯤꯗ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯕꯤꯗꯨ ꯐꯦꯠꯐꯥ ꯂꯥꯎꯅ ꯀꯥꯗꯒꯤꯒ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ ꯈꯣꯟꯗꯤ ꯀꯟꯗꯅ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯄꯥꯝ ꯆꯠꯂꯨꯔꯒ ꯀꯔꯤ ꯍꯨꯕꯨ ꯀꯥꯝꯁꯤꯜꯂꯛꯂꯕꯅꯣ ꯈꯪꯗꯦꯅꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯈꯨ ꯀꯥꯝꯂꯒꯗ ꯂꯩꯔꯤꯕꯁꯤꯕꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯃꯁꯤꯗꯤꯕ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯃꯧꯗꯨ ꯃꯄꯥꯝ ꯆꯠꯂꯨꯕꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤ ꯖꯥꯠ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛꯇꯨꯁꯨ ꯅꯨꯃꯤꯠꯅ ꯐꯅ ꯍꯥꯏꯒꯠꯂꯛꯂꯕꯗꯨ ꯐꯥꯎꯕꯗ ꯃꯃꯧ ꯏꯕꯦꯝꯃꯗꯨ ꯍꯧꯒꯠꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯊꯝꯕꯥꯜ ꯁꯅꯥꯗꯣ ꯈꯣꯟ ꯀꯜꯂꯞꯅ ꯍꯩ ꯃꯧ ꯅꯪꯕꯨ ꯌꯀꯥꯏꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯔꯤꯅꯦ ꯅꯣꯏꯕꯣ ꯑꯁꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯃꯃꯧꯗꯨ ꯄꯦꯠ ꯁꯣꯠ ꯐꯥꯎꯕ ꯂꯥꯎꯔꯛꯇꯕꯗꯨꯗ ꯍꯦꯟꯅ ꯈꯣꯟ ꯀꯟꯅ ꯅꯠꯇꯦ ꯅꯣꯏꯒꯤꯁꯤꯕꯨ ꯌꯀꯥꯏꯕ ꯁꯛꯆꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯀꯦꯕꯤꯗꯨ ꯈꯣꯟ ꯀꯜꯂꯞꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣ ꯇꯥꯔꯦ ꯍꯧꯒꯠꯇꯧꯕ ꯂꯩꯔꯕꯁꯤꯗ ꯀ꯭ꯋꯥꯛꯇꯧꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯈꯣꯡꯉꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯁꯠ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯣ ꯍꯣ ꯍꯧꯒꯠꯂꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯔꯤꯅꯣꯅꯦ ꯃꯄꯥꯝ ꯆꯠꯂꯨꯕꯗꯒꯤ ꯅꯨꯡꯁꯤꯠꯀ ꯆꯪꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯣꯟꯈ꯭ꯔꯦꯕ ꯑꯁꯤ ꯈꯟꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯧꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯆꯃꯝꯅꯅ ꯈꯜꯂꯤ ꯑꯁꯣꯝꯗꯅ ꯀꯦꯕꯤꯗꯨ ꯍꯧꯒꯠꯅ ꯁꯧ ꯂꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯕ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯐꯕ ꯅꯠꯇꯦ ꯇꯧꯁꯤꯟꯅꯔꯒ ꯑꯩꯕꯨ ꯊꯕꯛ ꯁꯨꯍꯟꯇ ꯇꯧꯔꯤꯅꯦꯕ ꯆꯨꯝꯃꯦꯕ ꯃꯥꯏꯁꯦ ꯑꯁꯤ ꯈꯟꯅ ꯁꯧ ꯂꯥꯎꯅ ꯃꯁꯝ ꯃꯅꯥ ꯐꯥꯕꯗꯨ ꯄꯨꯟꯁꯤꯟ ꯍꯧꯒꯠꯂꯛꯏ ꯑꯁꯣꯝꯗꯅ ꯏꯕꯦꯅꯤꯗꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯇꯞꯂꯤꯅ ꯋꯥꯅ ꯁꯤꯟꯖꯤꯜꯂꯒ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯩꯗꯧꯒꯤ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯄꯥ ꯁꯥꯟꯅꯔꯨꯗꯨꯅ ꯃꯃꯧꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯩ ꯂꯝꯗꯨꯗ ꯌꯥꯔꯦ ꯏꯃꯥ ꯇꯩꯕꯤꯔꯒꯦ ꯅꯨꯔꯥꯗꯣ ꯑꯗ ꯊꯝꯃꯣꯅꯦ ꯅꯪꯕꯣ ꯌꯥꯅꯤꯗ ꯏꯃꯥ ꯅꯃꯧ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯃꯧꯅ ꯉꯝꯂꯤꯉꯩꯗꯤ ꯑꯗꯨꯝ ꯌꯥꯗꯦ ꯅꯁꯥ ꯋꯥꯅꯅꯕꯅꯤ ꯅꯪ ꯋꯥꯔꯕꯗꯤ ꯏꯁꯨꯗ ꯋꯥꯗꯧꯔꯤꯕꯅꯤꯅꯦ ꯀꯔꯥꯏ ꯑꯩ ꯇꯧꯒꯦ ꯅꯈꯨꯠ ꯅꯁꯥꯗꯨ ꯑꯗꯨꯝ ꯍꯥꯝꯗꯣꯛꯆꯧꯔꯨꯆꯣ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤꯅ ꯃꯃꯧꯒꯤ ꯃꯈꯨꯠꯇꯒꯤ ꯅꯨꯔꯥꯗꯨ ꯃꯨꯜꯂꯝꯃꯤ ꯏꯕꯦꯅꯤꯗꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯕꯤ ꯃꯥꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯤꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯀꯨꯞꯁꯤ ꯃꯪ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯅ ꯐꯥꯎꯕ ꯄꯥꯈꯠꯄ ꯄꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥ ꯇꯧꯐꯝ ꯈꯪꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯃꯧꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯦ ꯆꯨꯔꯤꯁꯦ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯂꯣꯅꯦ ꯑꯗꯨꯗꯤ ꯅꯈꯨꯠ ꯅꯁꯥꯗꯨ ꯑꯗꯨꯝ ꯍꯥꯝꯗꯣꯛꯂꯨꯔꯣꯅꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯅꯤꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯇꯞꯂꯤꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯃꯧꯅ ꯇꯞꯂꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯃꯧꯁꯤꯕꯨ ꯑꯩꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯨꯔꯤꯕꯅꯤꯅꯦ ꯑꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏꯄꯨꯅꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯀꯦꯕꯤꯗꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯤ ꯈꯨ ꯀꯥꯝꯗꯨꯅ ꯏꯁꯧ ꯏꯔꯥꯡꯗ ꯇꯧꯔꯒꯗ ꯂꯩꯔꯝꯃꯤ ꯃꯃꯧꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯆꯥꯗ ꯇꯞꯅ ꯃꯃꯧ ꯂꯩꯇꯕ ꯇꯟꯖꯥꯗ ꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯃꯑꯣꯡ ꯑꯃꯃꯨꯛ ꯇꯧꯔꯦꯅꯦ ꯀꯩꯗꯧꯔꯒꯦꯅꯦ ꯃꯥꯕꯨ ꯈꯪꯗꯦ ꯅꯍꯥꯟ ꯃꯄꯥꯝꯗ ꯍꯦꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤꯅꯤꯀꯣ ꯑꯃꯨꯛ ꯇꯣꯏꯕ ꯏꯁꯧ ꯏꯔꯥꯡꯅ ꯂꯣꯏꯔꯦꯅꯦ ꯈꯨ ꯀꯥꯝꯕꯗꯤ ꯏꯃꯥꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯁꯣꯝꯗꯒꯤ ꯍꯤꯗꯥꯛ ꯊꯥꯔꯝꯒꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯅ ꯈꯜꯂꯦꯕ ꯑꯁꯣꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯏꯇꯧ ꯇꯧꯋꯦꯗꯅ ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯅꯃꯧꯁꯦ ꯈꯔ ꯄꯪꯉꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯂꯤꯅꯤ ꯃꯣꯏꯅ ꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯗꯅ ꯇꯧꯔꯤꯅꯤ ꯈꯠꯅꯁꯦꯅ ꯇꯧꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒ ꯑꯗꯨꯕꯨꯛ ꯅꯣꯏꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯣꯏ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯤꯅ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗꯤ ꯂꯨꯝꯗ꯭ꯔꯕꯅꯤ ꯑꯄꯪꯕꯤ ꯃꯃꯧ ꯑꯁꯤꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯅ ꯀꯔꯝ ꯂꯦꯜꯍꯧꯅꯤ ꯈꯟꯕꯗ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯍꯜꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯟꯕꯤꯗꯨ ꯇꯧꯗꯨꯅ ꯍꯥꯏꯔꯪ ꯇꯨꯔꯪ ꯇꯧꯗꯅ ꯍꯦꯛ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯁꯣꯟꯊꯅ ꯇꯞꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ
ꯅꯪꯕꯨ ꯏꯃꯥꯅ ꯌꯨ ꯁꯤꯗ ꯊꯛꯂꯅꯨ ꯑꯩꯁꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗ ꯏꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯍꯣꯏꯅ ꯁꯥ ꯐꯅ ꯁꯣꯜꯂꯕ ꯐꯥꯎꯕꯗ ꯅꯆꯥ ꯌꯨꯁꯤꯃꯇꯪꯗꯤ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯃꯁꯤꯅ ꯅꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯖꯧ ꯅꯪꯕꯨ ꯌꯨꯗꯨ ꯈꯔ ꯂꯦꯞꯄꯅꯗꯤ ꯐꯔꯕꯅꯤ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯒꯗꯅ ꯈꯪꯕꯒꯤ ꯋꯥꯗꯤ ꯇꯥꯖꯧꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯅ ꯇꯥꯖꯧꯒꯤ ꯈꯟꯕꯗ ꯀꯌꯥꯝ ꯋꯥꯏ ꯑꯩꯁꯦ ꯇꯥꯖꯧꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯅꯪꯅ ꯀꯔꯤ ꯈꯪꯒꯗꯅ ꯏꯃꯥ ꯍꯣꯏꯅ ꯋꯥꯔꯤꯁꯦ ꯅꯪꯒꯤꯅꯤꯅꯦ ꯅꯪꯒꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯑꯃꯠꯇ ꯌꯦꯠꯅꯔꯅꯨ ꯏꯃꯥꯅ ꯋꯥꯔꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯅ ꯉꯥꯎꯔꯤ ꯇꯥꯔꯕ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯒꯤꯁꯦ ꯍꯥꯏꯖꯤꯜꯂꯤꯅꯦ ꯅꯪ ꯅꯇꯣꯝꯗꯒꯤꯅꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅꯤ ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯑꯅꯤꯕꯨ ꯌꯦꯠꯅꯔꯅꯨ ꯍꯥꯏꯕꯅꯤꯅꯦ ꯈꯪꯉꯦ ꯌꯥꯔꯦ ꯅꯣꯏ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯕꯨ ꯐꯠꯇꯕ ꯑꯣꯏꯍꯟꯕꯅꯦ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯅꯣꯏꯅ ꯀꯔꯤꯝꯇ ꯈꯪꯄꯣꯟꯇꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯅ ꯋꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯗ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝ ꯈꯪꯗꯧꯔꯤꯒꯦꯕ ꯅꯣꯏꯗꯤ ꯑꯝꯇ ꯈꯪꯂꯣꯏ ꯅꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯃꯤꯅ ꯐꯥꯔꯒ ꯆꯦꯟꯈ꯭ꯔꯦ ꯅꯆꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯦ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯅꯤ ꯏꯕꯣꯍꯜꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯆꯥꯁꯨ ꯃꯌꯥꯝꯕꯅ ꯆꯪꯈ꯭ꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯇꯨꯗꯨ ꯃꯤꯅ ꯐꯖꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯐꯍꯟꯕꯗꯧꯅꯒ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯅꯌꯥꯝꯕꯁꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯖꯕꯁꯤꯗꯕꯣ ꯑꯣꯏꯁꯦ ꯅꯆꯥꯅꯨꯄꯥ ꯍꯜꯂꯁꯤꯅ ꯇꯧꯔꯤꯈꯩꯗꯤ ꯂꯣꯏ ꯍꯦꯛ ꯌꯥꯎ ꯑꯁꯤ ꯍꯥꯏꯅꯤ ꯏꯕꯣꯆꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯁꯤ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯥꯁꯨ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯁꯅꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯕꯗ ꯃꯪꯒꯣꯜꯗꯥꯔꯤ ꯃꯄꯥꯟꯗꯨꯗ ꯃꯈꯨꯠꯅ ꯈꯗꯥꯡ ꯁꯧꯔꯒ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯊꯪꯅꯕꯒꯤ ꯁꯥꯈꯤꯅ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯥꯎ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯏꯆꯦ ꯅꯅꯥꯎꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯆꯤꯡꯅꯗ꯭ꯔ ꯅꯆꯦꯗꯤ ꯍꯦꯛꯇ ꯇꯝꯃꯨꯅꯦ ꯏꯆꯦ ꯅꯅꯥꯎꯒꯤ ꯌꯨꯝꯕꯥꯜꯁꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯁꯅꯥꯅ ꯁꯥꯈꯤꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ ꯁꯥꯈꯤꯁꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯇꯞꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯋꯥꯈꯜ ꯁꯨꯛꯇꯥ ꯇꯥꯔꯔꯣꯏ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯂ ꯃꯇꯝꯗ ꯁꯣꯏꯗꯅꯅꯦ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅꯕꯨ ꯇꯧꯔꯒꯗꯕꯨ ꯃꯣꯏꯕꯨ ꯋꯥꯈꯜ ꯇꯥꯔꯛꯀꯗ꯭ꯔꯅꯦ ꯇꯥꯅꯤ ꯃꯣꯏꯗ ꯅꯠꯇꯅ ꯑꯩ ꯐꯥꯎꯕ ꯊꯥꯏꯅ ꯀꯝꯗꯧꯔꯝꯒꯦꯅꯦ ꯅꯣꯏꯁꯨ ꯈꯪꯂꯤꯗꯨꯅꯤ ꯑꯩꯅ ꯏꯃꯧ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯣꯏꯅꯔꯝꯒꯦ ꯑꯗꯨꯕꯨ ꯏꯁꯨ ꯐꯪꯗꯅꯤ ꯇꯥꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯣꯟꯈꯤꯕꯅꯤ ꯌꯦꯡꯉꯣꯏ ꯏꯅꯥꯎ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯊꯥꯖꯕ ꯃꯥꯡꯈꯤꯕꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯃꯥꯡꯈꯤꯕꯒꯤ ꯍꯤꯡꯅꯤꯡꯗꯕꯒꯤ ꯐꯠꯇꯦ ꯈꯪꯂꯕ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤꯗꯃꯛ ꯋꯥꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨꯗꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯃꯣꯏꯒꯤ ꯑꯁꯥꯗ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯃꯧꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯍꯦꯛ ꯎꯔꯛꯂ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯕꯒꯦꯗꯣ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤꯁꯦ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯦꯕꯤꯗꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯃꯃꯧꯒꯣꯟ ꯁꯤꯟꯅꯕ ꯇꯟꯗꯨꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯐꯅ ꯊꯦꯝꯂꯁꯨ ꯅꯧꯔꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯗꯤ ꯃꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤꯉꯩꯗ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯥ ꯂꯦꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯁꯨꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯏꯕꯦꯅꯤꯁꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯨꯗꯗꯤ ꯁꯥꯈꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯧꯗꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯝꯃꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯅꯨꯡꯁꯤꯅꯖꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤꯁꯨ ꯃꯃꯧꯗꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂ ꯃꯇꯝꯗ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤ ꯈꯟꯅ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯈꯥꯡꯗꯨꯅ ꯃꯃꯧꯅ ꯃꯃꯤꯠ ꯃꯃꯩ ꯄꯥꯡꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯕꯤꯗꯤ ꯃꯅꯦꯝꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯄ ꯋꯥꯗ ꯊꯥꯖꯗꯨꯅ ꯐꯅ ꯑꯃꯠꯇ ꯈꯜꯂꯝꯗꯦ ꯑꯗꯨꯝꯅ
Matamna sum haukhibana kebisu mamit mamai pangduna masanupi ama phangjarami. Matamduda mamai bemani insilakiba masanupi poklabadi manemna mabu soidana otpirani haibadu ingsingnatuna yamna pendana. Helai kaihino aiki isanupa amata pibidribasibo nupi oiribanina inemna ibu soidana otpinai birani. Adumna murum sonduna leiringaida mapaldagi manem ibemaduna harauna. Imau ibema isunu isigi onokna nungsikre. Mita sidi nangini aduga machinchina papa mankre. Aidi isusi yengliba makai penrida. Si tapna tause. Asi haina thambal sanadi kaisu khandana mamauda masunupi adubu pamu haina piraklammi. Kebi wadi haida ngaglapna manemdagi masanupi adubu laurammi. Kebi su tapna masanupi duda yengtharaklammi aduga tapna. Ima namauna nasunupa poktana nupi pokpase kaisu saudabra. Karigi saugadoribanonya isu nupisu isuni. Isu nupidi sanani hai wakal aranba khanba yadeko. Asi haina manem ibemana themjin wahai oina hairakpaduda magi apenba haidu oijarabani. Adumna numit adusu haukraba tungda kebi gi apokpidusu masanupina mamit mamai pangle haina masanupigi manakta laklammi. Adubu ngaklibadi mamai bemaduna masanupibu sabokpini haina seba sibiga amatta tawbiba natte. Madugi mahut mana thokpa adu sage ada sage haina angang masa madawna sabokpidugi manakta biri tana laisillammi. Aduga kebina khalambagi tayonabada manim ibemadunadi mamau adubu apokpi masanupi amadagi hena luna mamau adubu saba thakpa yanaba angangi amangba hamjinbagi phiga loina susamduna tawbaduda kebisu tapna manim adubu apokpi mamadagi hena lumna laujaraklammi. Mama apokpi tuna biri tana laibidu kebisu hainarakraduna sawi. Ima nang yumdan khroyare nang silairine tawribase kay kanadi nang nakanari bhaibabu chakpu sahon masidani kaya danone masya haina mata mangna laibase masing karim tik thada kai haine haidadi kaino nang lai haidana angangi ning tha phawba suba kanadi nang lairine na adu sage ta sage haibada ai taningdamna loire phai aine hauji mak satkige ai sekhraga nang kanana seba sebi tawbigi yengeba o yare nang natrasu tawbinaba mayam leire phai hai nupi masa kariginu namadabu dumna haibo ima aina haiba kharasidi yam pharabani aina magi wa thajarudana ima boina kayada lana lauriba aduga leimahaldi masanupi duna karisu khandana haidorakliba wadu magi mafamdadi tasengna ikaiban loirabani aduna wadu makha tatharaktringaida sausinaduna nang nanem asigi yamna sanaraba natro phare apokpa nama aibunya ikaiba piraga nanem nama sabi asigana nungain hek lehawoi bema isali bema nangbo mukta yare inama sunagul khangle isa pangmi sibu inama na moithem tawduna phajin khraba natro phai noi nungai lehawru haisi asi haina leimahaldu sausinaduna do maksat khirami mana sauna satkibaduda manem ibemadudi nungaitana bema ima wa haike pharasu phatrasu mahaksi nangbu poklibu namani aduna matungdadi namai bemana nungairoidaba wa hainuko hoima phare nasadu nungaitaba wakhal khanba yaba nate aduna pothaduna layo sese isu tumkhrabani ngak ninthijana tumhalo hoima asi haina kebisu masanupidu lauduna phamungda tharaga ninthijana tumhalami kebi masanupigi mamaida nungsina nalaga isa thoibi mama haibase apokpi khakta nate hayeng isadi yum palaba tungda nanemna kubusu apokpa apokpini haina khangadabani ko ngasai makai tumda leirambi angangdo mamagi wadu tarabra karino khangde tumna nukmi tawraklammi masanupina nuklakpudu uraga mamai bemadusu nukmi tawjarami